Fibam Pagaltriba Fawadi Manipur Chief Minister na Kuki Furupna Kundari Bombafam Singda Lakbiganu Hayang Fibam Parabakanda Taramna Oksage Hairi Kuki in P Manipur Manipur Chief Minister Yumnam Kemchan na Thasi Taramanga da Chorchanpur District Lakani Hai Bakhangle Hairaduna District Asida Kuki in P Manipur gi Secretary Information Janghaulun Haukip na Thokpa Cherol Amada Kuki Furup Sing na Kundari Bomafam Sing Asida Karigumba Lakani Haina Thorang Liba Asi Safabu Oidringai Amasung Wahan Tok Lairoi the Bagi Fibam Galoinana Miango Unadano Wari Sananabugi Fibam Yadriba Fawadi Yaitok Panapagani Habagi Wafam Pongdorli Cherola Sinhai Kuki in P Manipur Amasung Masigi affiliation Tauraba Lupsing na Kuki Miamgi political demand Asibu Kanadriba Fawadi Manipur Lengagi Kongchat Koding Mag Boycott Taunanaba Fireb Laure Hari Maramasina Kuki Miyam gi aning bapa masing khang daba maru oina separate administration gi demand ga mari leinaba wafam sing khanadrabati thajan nadaba hengat han baga loinana tung koina ing tappa purukpada kurau thangani hainusu phongdorkli Governor AK Bhala na Amit Shah ga unaduna Manipuri security gi fibam sing kupna khanakre Thasi gi taretge Manipur gi mapanda lerakliba Governor AK Bhala na ngarang New Delhi da Union Home Minister Amit Shah ga unaduna Manipur da hojik oiriba security ki fibam amasung lenga ki maikai digi paikat kadaba thorang kaya gi matang da kupna khana nainakre Governor na Home Minister Amit Shah ga unaduna Manipur gi matang da mari leina ba wafam sing putoktuna khanabada state asigi oina atopa official amata yaukide mag mathantana Home Minister ga unakivani hairi Union Lenga ki maikai dagisu atopa official sing yaukide state amasung Union Lenga ki makok thong balusing ba anina putoktuna khanabada chatliba sahi sigi February mari solisingani kuntarukta Manipur da chana halamba president rule gi Lenga laukthok laba matungda Chief Minister Y Kemchan na lusing duna linglakliba Lenga kasi lairakpadagi kari karamba hiramda ahongbasing lairabage amasung puraklabage haibagi matangda sukupna khanaki hairi Kamjong District ki Sasat Police Station dagi kilometer Yankai rom damak lap nana Myanmar rom da leiba Molnoi Kuki Khulgi Yumsing Mai Thadokre IED plant tauramle Thasigi taret ki anganba ayuktagi hauraduna Indo Myanmar ngamkai paring da leiba Manipur ki Kamjong District ki Kasong Kulen amasung Sasat Police Station gi jurisdiction sing na konba Namli Wangli amasung Jet Choro Khulda ngamkai lanna Myanmar romdagi sangsilakpa KNAB PDF ki masing yamlaba kadar singna kaithel yauna yung kaising gari macha amasung achobun singba mai thadoklamkiba amasung Manipur da sangjabham lauduna lerkibi Myanmari ki nupi amabusu sokholambaga loinana Khunja kharada nattana gari amasung pot chaising munduna pukibagi thodok sing thokraba matungda Myanmar gi ngamkhai manungda leiba Kuki singi Molnoi Khul gi yumsing mai natumna thadokre Khul asida kadomdagi lakibano khanghowdaba phaba makhalgi khusu kulai matik chana paiba mioi kharana ngarang nungtel pung ahom lom tarakpada changsilaktuna Khul asigi yum 15 rom damak lairiba adu mathang loinanamak mai thadorkhibani hairi Yum mai thakiba mioi sing aduna Khul asi yausilakpaga loinana mai thadringai gi mangoinana nongmai round kaya kaptuna yum sing asida lairamba kunja sing magi yum thadoktuna chelhanki nupi angang sing yauna kunja sing mayum thadok laduna lanjena khraba matungda makhoigi yum sing asi mathang mai thadokpa haurakibani hairi Tronglauwi maning Guru Khana area dagi mafam adudagi bom gi masak sing phangle police Ngarang security force na Tronglauwi maning Guru Khana area dagi ID ama phangle haina ngasi police control room dagi thorokpa cherol amana phongdorokle Cherol sigi matungina phanglaba polam sing adudi battery manga ga konaba wireless control relay switch ama gunpowder yauba plastic pots taru meter 12.8 manga sangba angangba wire meter 13.9 taret sangba safety fuse wire detonator ani amasung centimeter chani subna nipan gi angouba electric wire ni hari panbiyabadi ID asi lanasina maram oiduna lanjenaduna relief camp ta lerakliba mioi ani ki yumda pukhai hananaba fit torombadagi police ki bomb disposal squad na defuse tawkhibani hari
Popi pambi thaba thingloba social worker amagi yum sidoklam lay. Manipur ki Churachandpur district ki Dampi Khul Sarvel Lane ki mafamda popi pambi thadanaba mari leinaba authority da taknarkiba haujikna Senkon Pangda leiba social worker Jamkolal Lungdim sahi humpu suroba apokpa leikidraba chungam lungdim gi yum lalboi kauba mioi amana luchingba kangbuna sidoklaga gari dhakwatuna pubi khre hari Taudosingi matangda Jamkolal na phongdorokpada ngarang mahakna ayugi pung mapan makhairom tarakpada Churachandpur district ki headquarter da tabak ama chathoklingaida amasung yumda lehoriba mahaki loinabi amasung mamong nupina pamda tabak suba chatkringai gi tanjada popi pambi thabada sogatpa mahaki khulgi lalboi kauba mioi amana luchingba mioi kharana ka ani leijaba mahaki yum sidoklaga masigi mapot masai sing adubuna gari da haptuna puvi kre hari Dampi Khulgi Sarvel Lane gi manung chanba Nahoi da Khul amasung Tuilalong stream na singbagi ekar tara rom da popi pambi tharamba mamang sahi gi January tara solising ani ka kun manga da thengnabadagi mahak masamak yauna yanthattuna manghanba laiki loinana aina thingba thamleiba popi pambi thadana ba khunja singbusu khangan khiba laiki Popi pambi tharambagi mayokta Churachandpur gi SP da wakatpasu laikre hairi thodo asi mahak amasung mahaki imungi miyoising leifam leitaduna Churachandpur gi chengkon pangda mi gi asanba yumda lairi hairaduna hayeng nungthil pungama phawgi manungda mahaki yum sidok lamba miyoisingbu luchinglakkiba lalboina laktuna Hajaradravadi mahaki mathakta logi woiba mating laurgani hari Taudosi ki matang da ngarang Churachandpur dasu paugi mifam ama pangthoktuna miyam da khangan kiba laikre hana su phongdokle Me ahum da pangthok kiba NEET UG solisingani kuntaruki examination cancel tawkre National Testing Agency NTA na sinduna tha asigi ahum da leibak asigi mafam chenba thungna pangthok kiba NEET UG Solisingani Kuntaruki examination aduda question paper ama leak oiki amasung atopa thoganingdaba thodok sing thoki haibagi wakat thanganarappadagi NTA na pangthokriba examination adu chanararoi haiduna cancel tawkre Wakada siga mari lainana thijananaba Union Lengakna Central Bureau of Investigation da khangankre panbaya abadi examination asi leibak asigi manung amasung mapan gi center lising manga ga chamri ga kunthra nithoi da mahiroi lakh kunithoi hen bana saruk yaraduna pangthokhibani cancel tawraba examination asigi nauna pangthokadaba matam konna khangalakani hari Manipur da LPG petrol amasung diesel marang kaina leiri Lenga ki CAFNPD gi director na ngarang thokpa serol amada Manipur da LPG amasung petroleum gi atai pothok sing gi matang da aranba pau sing sandoktuna miyam da lan na lamjing liba asi thengnarbati thajabiganu hairi IOCL Imphal gi state level coordinator dagi phangba pau gi matung inna Manipur da hojik LPG petrol amasung diesel gi award pa leite product sing asi stock tamarang kai na leiri maramasina miyam na LPG amasung atai petroleum product sing asi gi damak mi pai biganu natragana maram cha dana yamna leisin duna tham bagi hainabi tobiganu hairi karigumba polam sing asi black marketing paisinduna thamba natraga aranba pambai siznaduna yonana ba honaramba singi mathakta prevention of black marketing and the maintenance of supplies of essential commodities ek lising samapal marfu amasung petroleum ek lising samapal kuntrag mari gi makhada akanbe action lakhot payai haina phongdokle dengi laina gi case kuntra thingnare Directorate of Health Services tagi phangba paugi matungina haukiba pung kunmari gi manungda anauba dengi gi positive case ama thengnakibaga loinana sahi sige oina ngarang phawbada laina sige thengnaba apunba positive case masing kuntra sure hari khongnangani karaktagi khoyathong traffic point phawbagi marakta chatok chasin thinglagani traffic police Construction of rigid pavement amasung line drain project ki makhada short panel concrete thabagi thabak chathariba asik mari lainana
PWD Imphal West Division gi EE na haijarpagi matung inna New Assembly Road amasung Thangwaiban Road ki marakta khongnangani karaktagi khoyathong traffic point phawgi lambi singda thabak asi loisindriba phawwa chathok chasinda matam kharagi oina thingjinduna atopa traffic arrangement tawgani hari thabak asina soghangadaba lambi singna New Assembly lambi gi kha thangba saruk amasung Watham Lerktagina Koyathong Phawgi Thangwaiban Lambini Maram Asina traffic movement Kodongcha Nabugidamukta Lambi Asigi Nakal Animakta double way road Oigani Masi Oigadaba Lambi gi Saruk Singna New Assembly Road ki Awang Thangba Saruk Amasung Lila Sing Khongnang Makong Dagina Koyathong Phawgi Nongchup Thangba Saruk ni Hari Soghalaba lambi paring sida laiba miyam dukan pham leiba singna hairiba double way road ki paring da gari sing park tawbiganu hairi Bangladesh ki aiba AK Soram da Dr. Thiam Suresh Literary Lifetime Achievement Award pirgani PAWF Patriotic Writers Forum PAWF Manipurna Sahi Khuding gi piduna lakpa Dr. Thiam Suresh Literary Lifetime Achievement Award Kumchi sahi sok lising aniga kuntaruk ki oina Bangladesh ki Manipuri lol gi saknai raba aiba AK Seram da pirgani haina President N Khambaluang na lauthokre haina cherola mana phongdorkle Forum sigi Secretary Rakesh Naurem gi cherol sina makhata na phongdorpada award sida sel oina lupalising tara Sol Sakhangse medal amadi memento yauri Award asi forum sigi patron member oiramba Dr. Thiam Suresh ki imung manungna katlakpani kumja lising aniga kulhom doidagi award si piba horukibani hairi ningsingba yabadi aiba AK Seram Bangladesh ta Manipuri lol mayek literature amadi culture yokatnaba honabada nattana Manipur Assam Tripura amadi atop laibak sing da khundariba Manipuri singa aphaba mari sagatnaba honabada kathok tuna laglaba misak amani Mahak kumjali singamaga samapal yankai humdoi gi February kuntareta Bangladesh ki Habiganj district ki Govor Khola hai riba khungangda Seram Navkishor amadi Thambal ki mapari oina taibangda khongdarakhi mahakna tongan tongan ba makhal ki lairik nifu gi mathakta iduna phongkre aiba sina khorirol gi lamda lauriba thodangbu sakhangladuna tongan tongan ba award kunmari gi mathakta piduna ikai khumna khrabasu utkre hari lakadoriba award asi tha sigi kulhumdoida Tripura da pangthokadaba thoram amada khutsinagani hari Mumbai gi thaudokki matungda tarbuz charuba naha amasu sikre Mamang thada Mumbai da tarbuz charuba imung amagi miyoi mari pungkun mari gi manungda sikraba matung makoi hakchang da amasung makoi na chakhiba tarbuz aduda zinc phosphate yaurumbagi miyam da mipai ba lerkhibadu kokdringai gi chairak asida Chhattisgarh da naha ama tarbuz charuba dagi sire amasung atopam angang mari buna aruba phihom da laikanari hari Lohonggi taurum lowerba matungda imung manunggi miyoi singna haraute amba phongdoknaringeida tarbuz charubadagi sahi 15 suruba Achilles Dhiwar lektharak-tuna layeng nanabagidama hospital da pukhatkhi ana layeng sangda Dr. Singna Achilles pu kannanaba honabada ngamkhidabani hari Achilles khakta natana tarbuz sakhiba topa angang mangasu oba phaiba tawtuna lektharak-padagi ana layeng sangda pukhatuna laikanari makoi mangagi manungda maridi phibam luri hari laibak thiba thodok asina amuk hanna miyamda tarbuz chaba kihalle tarbuz khakta natana kaithelda yoliba haira kaya asida hu senwa polam sing yaurabra haibagi mipaiba poktuna miyamna kaitheldagi hai leiduna chaba kinare chairaksida mari leinaba authorities na tarbuz adu test taunanabagi thakre hari Hanta virus paksana sandorpagi kudam sangdam leite haina WHO na phongdorkre World Health Organization WHO gi Director General Tedros Adhanom Ghebreyesus na hantavirus ki laichat asi paksan na sandorpagi kudam sangdam leite haina pangmisingda phongdorkre laichat asi paksan na sandorpagi kudam sangdam thingnadrabasu lakleba sayol khara asida laina asi nabagi sang hengalakpagi oithokpasu lei haina Director General asina phongdokre
Crucive MV Handiwestagi sandurokhiba kiningai oiraba laichat asi tongan tongan balebak singda sandurokpasu haurakre laichat asina hojik phawbada miyoi ahum sihankre amasung kaya amana laichat asina nahalli haina Health Authority singna phongdorkhiba loinana Europe amasung United States ki passenger kaya su laina asi narbra haiduna yengsenbagi thabak paikhatpa hokre WHO amasung National Health Authority singi warol matung inna hौजे laichat asina naba miyoi taret laire haina confirm tawkre atopa miyoi kaya amasu hanta virus case oiramgani singnabadagi kupna yengsinbagi thabak sing paikhatpada natna makoi gi mawong matau singsu kupna yengsilli hairi laichat asina narba laibak singi manungda Netherlands, UK, Germany, Switzerland, France, United States amasung Spain gi miyoi sing yauri laichat asina hojik fawda Netherlands ki matai manau ama amasung Germany gi nupi ama sikrabani hari Prime Minister Narendra Modi na thaulik na sizna si hairbasu BJP gi lusing basing gi convoy da kar yankhai hen na siznari Prime Minister Narendra Modi na laibak miyam da thaulik na amasung haising na sizna nabagi matam oire lan gi saitheng mayuk na naba honabada miyam gi su achauba thudang lei haina phongdok khiba lei rabasu BJP lusing basing gi convoy dadi gari masing hanthaduna thaulik na sizna hananabagi mami tadri मध्य प्रदेश की बीजेपी लुचिंगबा सौभाग्य सिंह ठाकुर ना उज्जैन दगी भोपाल तमना चटपदा महा की कॉन्वॉयदा गाड़ी यांखई रोम सिजनबा उकी यामलब कॉन्वॉय की गाड़ी सिंह अदुना मियाम की चथोक चसिन दा चाउना खुदोंग चादबा मायुकना हनकी अमसुंग मियोई कयाना सोशल मीडिया दा बीजेपी लुचिंगबा सिंगदी थाउलिकना सिजनद्रबसु यारबरा हाइना पेंदबा फोंदोकना रखी बिहार की चीफ मिनिस्टर Samrat Chaudhary gi convoy desu gari humdra gi mathakta siznaduna miyam gi chathok chasin chauna amasung matam sangna akai ba pibu uki masina takpadi thaulik na sizna si mapan leibak ta koiroisi yumdagi thabak tausi haiba wafam sing asi misam miyam da khaktamak chana hannaba wafam ni takpani haina agency gi pauna phongdorli Masalai School की महिरोय देविका रानी तरामना ओखरे चाइना की त्याजी जियानदा सही सिगी मार्च कुंदगी हौरगा कुंथ्रा फाव पांगथोखिबा वर्ल्ड जूनियर वुसु चैंपियनशिप ता इंडिया की महूट सिंधुना सरुक याखिबी मचालई में स्कूल दा क्लास 6 तमलिबी महिरोय कोंथौजम देविका रानी ना मेडल अनि लौदुना लेबागसिगी अमदी लमदम सिगी मिंगचत पुरकपदा ngasi Machalay School की कमिटी की मेंबर सिंह अमसुंग स्कूल स्टाफ मेंबर सिंह ना तराम ओक्तुना पुनिंग थगत खरे हिरमसिग मरी लेना मचालय स्कूल ना थादोरप चेरोल अमना हाय पांगथोखिबा चैंपियनशिप अदुदा चही नौरिबा सानरोय देविका रानी ना तोंगान तोंगानबा कैटेगरी हाइबदी त्याजी जियानदा सिल्वर अदुगा त्याजी क्वानदा ब्रोंज मेडल लौरखिबनी महाग निंगथेमपुख्री मपानदगिनी हायरी